Haoreibi Makha Leikai Hai Madrassa da nouna lakpa Head Master da Hanna Leirambi Head Mistress na charge Amadi mathou taba documents sing amata Sinnadba Haibasi yamna laibak macha tadba Maheiroi Singgi Khandbani athuba matamda mari leinaba department na mityeng changbiduna Maheiroi Singgi punsi kallu haina All Manipur Democratic Students Organization AMDSO Manipur gi President Mohd Zayeed Khan na fongdorakli Wafam asi AMDSO gi President na luchingba team amana Manipur da lairiba school singda inspection chatuna yengsinbagi saruk ama oina Lilong Haoreibi Makha Leikai da Haoreibi Makha Leikai Hai Madrassa gi fibam yengsiladuna haikibani. Mahakna haikibada Maheiroi Singgi fagat-hanbiduna leingaki fazaraba mission kaya leirabasu school asigi oiriba fibam asidi salak sare. School asigi infrastructure asi asukimatik fibam sokle yengon sangon nga pangkhak oire. Leingaki mari leinaba Education Department Amadi Minister na yengsinbiduna Maheiroi Singgi asibu fagat-hanbiduna tungi yumbiren oirakadoriba Maheiroi Singda afaba mahai fanghanbiyu. School asigi fibam asukimatik sokpa khaktanatana mamang thagi tang 12 da school asigi Hanna Leirambi Head Mistress na nouna lakpa Head Master da charge Amadi administration block ki so sinaramdabana Maheiroi Singda awaba kaya mayok na handuna leiramle. Masi yamna laibak thiba amani. Mamangda inspection lakpada Maheiroi Singgi Khandbani administration block ki so thugairaga anauba headmaster famalamlabasu ngasi fauba mari leinaba document yauba godres ki so sinadabagi awaba kaya mayok naramba thengnaba asi oza ama oina tauhaidaba thabak amani athuba matamda Manipur leingaki mari leinaba authority amadi AMDSO na mityeng changbiduna nouna lakliba headmaster da so sinahanbiyu amadi Maheiroi Singgi punsi kallu haiba Wafam su Zayeed na thamlakhi. School asigi headmaster na fongdorakpada mamang thagi 12 da Manipur leingaki Department of Education na thokpa order amada mahak asi school asigi headmaster oina yaurakhi. Loinana July 15 da school asida mathou taurakhi. Adubu Hanna Leirambi Head Mistress na mangonda charge amata sinadaba khaktanatana headmaster ka amadi godres ki so amata sinadaba na staff ki kada leiduna mathou taurakhi. Loinana school asigi oiba details amata khangdabana awaba kaya mayoknari. AMDSO Amadi mahaki mari mata singgi khutangda charge sinabinaba kayarak haizarabasu ngasi fauba sinabidri. Tha asigi ani fauba mahak staff ki kada famlambani adubu Maheiroi loop ama laktuna oiriba fibam asi makoina ubadagi makoigi level da charge sinanaba hotnaba mali. Tha asigi mangada makoi amuk laklaga headmaster gi ka asi so thugairaga mahak pu famhalambani. Yamna laibak thibadi chahi tangkhai gi exam tha asigi mangadagi pangthorakpani kariguma details amata khangdana exam asi yamna wana pangthokli. Marak asida mathou taba details sing amata leitabana Maheiroi Singgi thabak tawbada awaba kaya mayoknari. Maheiroi Singna makoigi ming spelling lanba amadi date of birth lanbagi complaint kaya su lakli. Asigumba kaya asi semdoknabagi mathou taba documents sing amata uba fangdabadagi awaba kaya su mayoknari haiki. Mahakna makhata na haikibada haukiba ing kumza ing 2013 gi April dagi ing 2013 February fauba school asida assistant headmaster oina leirami aduga ing 2013 ki February dagi ing 2018 faubana school asigi headmaster charge purami. Mahakna oza sing amadi AMDSO ga kanna hotnabadagi school asida Maheiroi chaniga marfu humdoi mahai tamhawi adubu hauzikti subnagi Maheiroi 13 khakta mahai tamduna school asigi fibam yamna soklamle. Loinana matam aduda mahakna charge sinarambada leihoba potlam kayasu leiramdaba thengnai haiba Wafam su headmaster Wahazuddin na ningamdana fongdorakhi. Haukiba tha haurakpada headmaster ama sumaina sidagi posting chatkre adunga matungda headmaster anauba ama laakhan ngasai national block so lola leirambana maram oraga satra sing se like tamme haibage art adu han thok lehendabana maram oraga organization sin midyeng chang organize school asi fagat-hanbiduna yade school asi laibaki oiriba afa satra puthoiba school sing adugumna magun lehendaba yade na sangsil lakan ngasi so lon leiramba matam kuina hadi in charge the Sinnadba headmaster anauba headmaster lai sida magi mathou pidaba amadi administration ga mari leinaba si sang darkar laiba pon khoi material sing Sinnadabana so lonjel lamadu organization asina mayamgi mang dai koina so thugaijaduna anauba headmaster asi dai koina administration block asi Sinnadaban ay Hanna mafam selerami 2014 gi April dagina 2017 gi February fawba ay assistant headmaster na purami
अगर 2017 की फेब्रुआरी दिगना 2021 फाउने हेड मास्टर चार्ज पूर लेरम आइने हेड मास्टर चार्ज पूरनी मनुंगदा छात्र चनी ग मरफुम दो लिहोई अदो हौजिकती आइने लापा मात्र हौजि अंगांग 71 खिले मसिगी मनुंगसिरा आइने मतमदा चार्ज पूरनी मतमदा थमम पोत चै खरा आइने हौजि येंग मतम उ फंगदे हारबो पोत चै समनमना पल्लाबदा बेंच डेस्कता पेयर 16 साजे दो अलिन कुमार जे दो थवाल प्रेकेवनी मदु अमा लेरमद्रे रगी प्रोजेक्टर 2018 दा आरएमएस ने पीवनी व्हाट की प्रोजेक्टर मा यूपीएससी यूपीएस मगा अदुसु लेरमद्रे व्हाइट बोर्ड तरा थममबनी 12x4 अदुम पीस तरा थमम हारिबा तरा सि मंगा अमदी स्कूल ने सिजन रे हारे मंगा अमदी नील होजि लेते स्टोर रूम सु स्टूडेंट ऑर्गेनाइजेशन ने थुगाई ब्रेम स्टोर रूम दसु लेते आई ऑफिस का दसु लेते सिनी होजि आई केजो मरुइना होजि आइना ख्वाइदगी नुवाइजदबा हाइबो करिनो हादे हेड मिस्ट्रेस सिना 2021 दे आई सादगी चार्ज लाहौरु मतुंग देने स्टिल ngasi फावगे अंगांगी स्टूडेंट की रिकॉर्ड लेते अदुगी प्रोटिसरा लेजरे एमएसन रेस्टार 2018 दे विथ इफेक्ट ऑफ सेमनी हारिबसी 2021 फावदे आई इकुटमंगना अंगांग सिंगी रेस्टार मेंटेन तौर थममे 21 की मतुंग दे हौजि फावदा अंगांग आई स्कूल सा अंगांग क्या तमखी क्या 10 दा क्या थाखी एग्जाम दा हाइबो करिगुम अमु खमगम सिगी रिकॉर्ड हौजि फायोन ले सिने ख्वाइ लाइबक थेबदी